Mahambu taram nokchari. Mahambu taram nokchari aduga ngasi video sida aina mayam thani potse thumbnail dasu lai. Ngasi jaina Facebook adagide Instagram aduga Twitter. I have a chang yang matamda Manipur hosi lai viral moment se ko Nupi ani TV matang simadi mayam loi tabira mane. Adubu sidagi na viral oibe yagadaba oibam thokpa kano makak information ama hai targadi ngarangi SKTV da su yawgiba koige maitai me ki AI ama Manipur da thole laire aduga sigi AI si shariba kano sina music Manipur gi ngasai SKTV ki video se mayam da share da toroke copyright lai targazu ai sigi video si madi mayam na khangba yam important oigala polam ne khalaga na share tawbane si first offense no moi bi ai lok ai ko nam lok thok sagi si po se pe ding bio Manipuri loan sizinaba yaba ahanba chatbot generative AI naha oiriba sibra sapamna puthokpa ngamle lairik AI haina mingthonba chatbot asina lamdam asigi miyamda chauna kanaba phangangani haibagi thazaba leiri hiramasigi matangda SKTV news ki chief reporter Katrimayum Premchandagi akhanaba paudam ama see information I am hana khangbi ba di khangde ai su sigi Matung ge awal matung in the science and technology na purapa hombosigi manungda artificial intelligence su amani hiram kudi makta artificial intelligence sin aduna tungan bathabak sing yamal line na matam changdana tawnarakli naha singna khwari sinaba mobile phone da hatu na sinaba yaba generative AI chatbot su amani AI makhala si maruina ekoina khonjel natraga aiba oina wahang hanglaga madugi pakhom pirakpagi thabak tawri khudamoina ChatGPT Cloud AI DeepSeek amadi Google Gemini asina jingmo singa sine adubu asigumba AI asida Roman mayek haibadi English loan da sijanariba mayek asi sijanaraga Manipuri loan da iraga wahang hangba yaba amadi madugi paukhumsu Manipuri loan da pirakpa yaba generative AI chatbot makhal amani naha oiriba sivra sapamna uthogliba lairik AI Lairik AI je Chrome guma any browser am da lairik.in natra lairik AI thaba kan da dum lairik adum atu da changbi re dana adu sign up tawraga dum ChatGPT adu dai Claude Grok kaina lay moi ga dum chamane dum haidi any information bank kum daga haidi ahan lamanna application am iro kaina haibda moi khangdraga mi angang gumba hangaga ihan bokolan do ahan da dum si lairik AI da changaga si application am te iro Punjab National Bank ki sumai iro hai English tam te thokpiro hai mana details kum do pi re dana adum bi ihan ba adai anything ChatGPT ke ke nangam do Manipur da dum organize Manipur da lairik AI da lo yai mobile app da usi Android ki da lairik AI na dum lai mai te me ki lai symbol de pu do lai bane adu any browser da na lairik.in na lai Sivra Sapam Imphal West District Manung Channel Sagol Bantira Sapam Direktagini Sapam Romesh Kumar Amadi Sapam Tombi Devi Machane Sel Tungi Pipam Patabana Sivras Amadi Mahaki Masal Nupi Makoi Ani Mahi Masing Tamhanaba Honabada Awabakya Mayok Naduna Horoki Sivras Class 12 Tamba Loiduna DM University da BCom Tamba Horokpa Matamda Auto Rickshaw Togduna Imam Manungi Mating Pangbatanatana Masagi Mahi Masing Tamna Bahona Jaki Atopa Ahen Makos Kya Su Tamlaki mahang na auto thona matam manghandana naha amo oina tawba yaba thabak kaya khanba hauki afauba aiba kaya gi lairik sing paki marugi mahina mahang na online da course kaya tamduna lairik AI puthokpagi wakalona si lakhibani hairi magi second year karako matam sida man hai onda mama ai okto thawlagi hai ai thamoi se nungai te kai gino na okto thawdi ji nang ka kai do beino ai matam da phi sai ko ai phi sai ade da man ai noi da sum paisa noi na laita bani na paisa ta la ga noi de lawraga pot kai no tawba se ai sum lai la su tawba se ai nungai te ai gym ju chatningi khotningi hai al ma pa na papa lai si de ai na dum tawra loi nang adu ka do bagi nang adu khandoi no hai yadri ma ji am ngang nge ngonda ai inong nok jari ba mana du mai na tawba da pungning ji da koi gi yam nungai ta ba hai tare ko
ꯍꯥꯏꯗꯤ ꯏꯆꯥ ꯑꯉꯥꯡ ꯄꯤꯕ ꯏꯅꯧ ꯅꯧꯔꯤꯕ ꯑꯩꯈꯣꯏꯗ ꯀꯦꯖꯗꯅ ꯂꯩꯒꯗꯕ ꯏꯆꯥꯁꯤꯅ ꯑꯣꯛꯇꯣ ꯊꯧꯔꯤꯁꯦ ꯀꯥꯏꯅ ꯍꯥꯏꯕꯗ ꯄꯨꯛꯅꯤꯡꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯃꯥꯒꯤ ꯑꯅꯤꯡꯕꯗꯣ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯃꯥꯁꯦ ꯑꯣꯛꯇꯣ ꯊꯧꯔꯦ ꯑꯣꯛꯇꯣ ꯊꯧ ꯂꯣꯏꯔꯒ ꯈꯔ ꯈꯔ ꯇꯤꯛ ꯇꯤꯛ ꯑꯗꯨꯝ ꯃꯥ ꯇꯨꯡꯁꯤꯟꯖꯩ ꯑꯩꯈꯣꯏꯅꯁꯨ ꯀꯌꯥ ꯂꯧꯕꯤꯗ꯭ꯔꯦ ꯂꯧꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯐꯤꯔꯣꯜ ꯁꯦꯠꯄꯒꯤ ꯆꯥꯕꯒꯤꯁꯦ ꯑꯩꯈꯣꯏꯗ ꯀꯩꯝ ꯅꯜꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯃꯥꯒꯤꯁꯦ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯤ ꯃꯥꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯤꯖꯤꯟꯅꯕ ꯅꯠꯇꯕꯅꯤꯅ Science and technology come thena chakolaba matam amadi AI bu thabak khudingmakta sijanaba hawraba matam asida Manipur leiriba English nithina khangidaba miyoi kayana AI gi kanaba phangduna leiba asida migyeng thamduna lairik AI asi puthoknaba onarakibani mahana puthokneba lairik AI asi miyamna hojik pamna sijanariba chat GPT amadi Google Gemini dagi tadana khangningba khudingmak miyamda Manipuri londa khanghanba ngamme hairi masigisu mathakta English lonasu adumak sijanaba yaba AI makhalamani masina mahi masing tamliba mahiroi sing research tawriba sing yauna hiram khudimmakta thabak tawriba singda kanaba kaya piri mahana puthokliba lairik AI asida voice command yauna tongan ba anauba tools sing hapsinba pamlabasu senthang thadabinaba leitabana hojik fawbagidi taksi sonduna leiri hꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯦꯅꯤ ꯅꯣꯂꯦꯖ ꯀꯩꯀꯥꯁꯦ ꯂꯣꯏ ꯌꯥꯏꯑꯕꯀꯣ ꯑꯦꯅꯤꯊꯤꯡ ꯆꯦꯠ ꯖꯤꯄꯤꯇꯤ ꯀꯩꯀꯩꯅ ꯌꯥꯕꯁꯦ ꯑꯗꯣ ꯁꯔꯆ ꯒ꯭ꯔꯥꯎꯟꯗꯤꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ AIꯗ ꯍꯥꯞꯇ꯭ꯔꯤꯕ ꯀꯔꯦꯟ ꯑꯦꯐꯤꯌꯔ ꯀꯩꯀꯥ ꯈꯤꯇꯪ ꯑꯗꯨꯒꯤꯗꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯗꯨꯒ ꯍꯥꯞꯆꯟꯕꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯈꯤꯇꯪ ꯃꯇꯝꯕꯨꯗꯤ ꯆꯪꯕꯩ ꯋꯥꯅꯦꯕ ꯑꯗꯨꯒ ꯃꯊꯪꯗ ꯚꯣꯏꯁꯁꯦ ꯑꯗꯨꯝ ꯃꯤ ꯃꯅꯤꯄꯨꯔꯒꯤ ꯅꯦꯇꯤꯞ ꯑꯣꯏꯅ ꯉꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯉꯥꯡꯕꯁꯤꯡꯁꯦ ꯁꯤꯗ ꯑꯣꯏꯅ ꯇ꯭ꯔꯦꯟ ꯇꯧꯍꯜꯂꯒ ꯃꯣꯏꯅ ꯚꯣꯏꯁꯇꯣ ꯐꯖꯅ ꯉꯥꯡꯍꯜꯂꯒ ꯇ꯭ꯔꯦꯟ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯇ꯭ꯔꯦꯟ ꯇꯧꯕꯁꯦ ꯑꯗꯨ ꯚꯣꯏꯁꯇꯣ ꯍꯥꯞꯄꯛ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯀꯁꯇꯃꯔ ꯁꯞꯄꯣꯔꯠꯇ AIꯅ ꯂꯣꯏ ꯁꯤꯟꯕꯒꯤ ꯆꯥꯟꯁ ꯂꯩꯌꯦꯕ ꯍꯥꯏꯗꯤ B2B SaaS ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯒꯦꯔꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯒꯦꯔꯥ ꯃꯣꯏ ꯀꯝꯄꯅꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ APIꯁꯦ ꯄꯤꯔꯒ ꯑꯦꯅꯤ ꯍꯥꯏꯗꯤ ꯀꯁꯇꯃꯔꯅ ꯀꯩ ꯃꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯔꯦꯕ ꯁꯣꯜꯕ ꯇꯧꯕ AIꯁꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗꯁꯨ ꯑꯗꯨꯝ ꯀꯁꯇꯃꯔꯅ ꯃꯩꯇꯩꯂꯣꯟꯗ ꯉꯥꯡꯉꯒ ꯑꯗꯨꯝ ꯃꯩꯇꯩꯂꯣꯟꯗ ꯑꯗꯨꯝ ꯍꯪꯕ ꯈꯣꯠꯄ ꯑꯦꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯀꯣ ꯑꯗꯨꯝ ChatGPTꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯕ ꯌꯥꯕꯤ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯂꯥꯛ 20-30 ꯑꯗꯨꯃꯥꯏꯅꯗꯤ ꯆꯪꯕ ꯌꯥꯏ ꯑꯗꯣ ꯂꯣꯟ ꯅꯨꯡꯁꯨ ꯑꯦꯄ꯭ꯂꯥꯏꯕꯨꯗꯤ ꯇꯧꯕꯅꯦ ꯁ꯭ꯇꯥꯔꯠꯑꯞꯇꯀꯣ ꯑꯗꯣ ꯃꯣꯏꯗꯣ ꯑꯗꯨꯝ ꯀꯩꯝ ꯍꯜꯂꯛꯇꯦ ꯅꯍꯥꯟꯁꯨ ꯋꯦꯕꯁꯥꯏꯠꯇ ꯇꯧꯕꯗꯣ ꯑꯗꯨꯝ ꯀꯩꯝ ꯔꯦꯁꯄꯣꯟꯁ ꯐꯪꯗꯦꯕ Artificial intelligence ki matam asida lamdam asaki naha singsu makogi haitoi singthoiba puthoknarakle Sibrasna puthokliba lairik AI chatbot asina lamdam asagi miyam da kana bukhadi piba hore mahaki thabak asida puning thokot pakhak natana senthang khara mateng pangbirabadi AI mangjal thana sijanaduna chakot pagi lambida hidanani ba lebak singi map ta Manipur su jahon bangamgani haibagi sine hayo potse yam thina kana ba Manipur gi oinadi yam important oiba momentum ani haitare adu sigi moment sigi matangda mi kyam khangge habadi haiman thokani kesu masing kesu yamna khangam do mande habadi sida kayumba handaki ne PNE loan bagi viral chat bagi videos ji matangda di mi khangdam clear more loi khangani loi urangani even makok na dai hora ma dai hora matun bo khangani adu matangda opinion me amsu phongdok bo kai uri aduga haiba like AI ari posidadi sida kano na khoi ro sibra sina magi wakalda karamba angle kamaina khalam gadage habadudi tongan wakal amani creator gi concept ka khoi ga ma'am khena basu ya adu khena ningba mong da khena jasano adu sigumba AI sima laibana region or kanda khoi da kari to ya ge habadu thengna yengagadi kano se si lairik AI je hangbo thamge ko sigi lairik AI se sisina kadaibo effective ohelakpa yagada ya tari sida English tagi maitei mek ta translate tawba yabagi option am lere ari taragadi lairiba public library gi lairik myam jing English ta phangiba lairik myam si myam ni khoi maitei mek ta translate tawba yabagi option lere English haise sum tama kanda khangpai wane adubu khoi gi imalon dinate Maitei mek na phangiba akhoi na maitei mek ti understand to ngamgadoriba knowledge ki understanding level duga English tagi akhoi na capture to ngamgadoriba understanding level duga ani se angang jing martadi compulsory dum different oigani yam chauna choba difference ama akhoi dum u phangni adun si leirabani na sidagi akhoi na Manipuri gi leiramdaba lairik myama akhoi lairik oina phongpa English ki lairik myam ni akhoi translate tawra kana khangma mani adugi even matam jangna thadara kanda thoina compile tawba
lairik myam su khoi online da available hen be yarni adagi khudak ki oiba understand to wangam the word singi meaning dictionary da ri khoi single word ama meaning khang da ba ki yeng ba gi wane adubu sidadi whole sentence ama whole paragraph ama adu kona plan magi update lakpagi matungina hena level sokolok pe adubu sigi posigi matangadi akoi information khangde tongan ba wapam mayam su thamjage ado khoi sum social media asita changaga comparison tawra yengseba aina facebook ta han dagi already pre search tawra thambane sida nupi ani ena tha tamdadi every sigi kano sida content sing khalingi loiba nairo mayam tholakani si mayam sing attention attraction mayam sing se sida lepa leitana thadai loi thadai sida mayam phange mai viral meme sem dana agedi comment ta mana ngning ba haining ba mayam pi dana mayam semi aduga ngasai lairik ai na aina thir yeng matamdari sida Sibras Hafam growth rate. This is insane 100k page view per day on lairik AI right now. Magi videos aina magi kano sida changa yenge my account changa yenge 1000 view book yog deba sigi video sida ko ada bro gi video ne ai sida dum thage kan to copyright kumba lay khot pagi strike ti to bi rakano sida yengo di details sem creator ma sa de yena magi AI sigi matang da kai hari ge do koi tar yengs adu mark thana my videos makharam tharake sida sigi manipuri da na handurak pa yabagi chance leibjena koi understanding natraga knowledge pi ba khang natana akoi gi manipuri gi film oiro manipuri gi video ma sembo ro sida koi keno tawno bona matam da caption nai tare caption subtitle sem no bona matam da koi yam difficult oiba scenario ma dum lairi aduna koi manipuri gi film ma subtitle ha pa matam yam changina kayumba sigi system je lairabanina akoina hairibu wahi sinsigi exact oiba spelling create toba adugumba indirectly kana gadaba effect mayam su lairi
AI sida hangba yare मैम को adumsu aduga akoi support tomin magi project sida akoina pangba yaba mating dum pangsi magi plan su leibne ko magi katang upgrade unlimited message hen advance oiba model kar leibne ko मैम aduna ko sigum initiative che koina mating pangbisi hen hena chawkhat po oina ba मैम thank you मैम check to adum AI habdi tabiram gani aduga chat gpt gemini habsida khangbiram gani मैम AI da akoina AI da ko artificial intelligence da koina hojik matam sida yamna adu kimati kanare habi tare मैम koina hangingba hangbu yai aduga khangba yai habsidi मैम su koi khangbiram gani ko khangda bisingi da muksu ai dum haijage मैम koina lairik ki matang da oiro anabog ki matang da oiro business ki matang da oiro koi AI na khangda ba laite akoi da dum mana pakum dum pasana pibi rei ko adubu koina angang singna english ta son bagi maram natraga ahan singna english khangda bagi maram oiraga akoi AI sigi kana base pasana lawbo ngamda basu yawai ko मैम adubu hojikti akoi nungai ba pa omana manipur da su adugum la ba akoi maitai londa AI ga wari sana ba yabagi khudong sa basi phangne मैम को कोइना मैते लोंदा होजे को इचम चन्ना आइगा नंगा वारी सानरी गुमना कोइ हंग एनी मैते लोंदा हंगा माना मैते लोंदा पूरा आंसर से मार पिरकनी बा मधु की खुदोंग साबा पीरिबा दु वेबसाइट अदुदी अकोइना lairik.ai.in हाइनम अदो मणिपुर दा अनौबा लॉन्च तौग्रे मैम कोइना सिगी वेबसाइट असि चंगबियु आई मधुगी वेबसाइट की काना बजी आई खतंग उचरकेबा मैम को sid laser koi Manipur gi AI lairik.in adom na hangning ba wahang koi maitai londa hang bayare sida english ta so hang bayai ko khada lere sigi manipuri chat have sida chang do ne ba sida photosynthesis ki matang da hang se ba ko photosynthesis ki matang da antang haibiu the answer lai me kem nan ko makedo photosynthesis haibisi plants da mahaki food glucose semba process ni process asina sunlight bu chemical energy da convert tawi process asi ki maram da points karama ka piri sumaina details oina akoi manipuri lon da explain tarokuse adu ki madag yamna nungaibu pawi amuk question ama hange ko karot khabi se kadai da kanage an hangse ba ma thida kume karot khabi have seen nutrition gi mai kai gi yamna kana ba pot amani masina koi haksang ba pi ba benefit blood sugar control karot khabi da insulin ga manaba chemical compounds polypeptide P yawi masina blood sugar bu natural oina reduce tawda help tawi sumaina ko phachana makup tana ko explain tawe ba na angang singi class 10 kari ba angang singi moi subject english ta gyan ta da ba tabangam da singdo sigi AI si adom gi damak yam kanagani haina khale mayam su check tawbiu aduna mayam su hojiki akoi lairik.in gi kanab se khangbiram gani mayam aduna mayam su akoi gi manipur sigum laba yamna rai ba thabak tina trabako adupu akhoi gi damak taina khodariba asigma project asibo khoi support tawmina si mayam aduna mayam na susi gi website de changbiu adu support tawbiu mayam akhoi punna angang sing na susi class 10 gi oro amol khangba hoji mayam na so ai utkhre ko any hangba yarabne mayam aduna try tawbiu masi kana basi lawbiu mayam any hangingba adom gi macha angang sing da lairik ki gyan ta da ba khotpul oina sigi AI sida hangba yare mayam ko adum su aduga akoi support tomin magi project sida koina pangba yaba mating dum pangsi magi plan su leibne ko magi katang upgrade unlimited message hen advance oiba model kar leibne ko मैम aduna ko sigum initiative che koina mating pangbisi hen hena chawkhat po oina ba मैम thank you मैम check to sigumba yamna productive oiba kanaba kano ma torok matamjidadi hoige laiba manipur gi laiba mi myam singsina CMA laire habigi dumta kano tobuse yengba natragana si matangda mi myam da khangan na bona basi matangdi kesu thoiropa laite video laite aina hojiki post yenga mi do ai mamang da saijagi budune
Manipur da je mitai me kyo ba AI thole have information je khang da mi je su matik leram gani ba aduga sigi posi tok matam da effort kyam chang ge have ju understand to mi je su matik wali je Nupi ani lonbagi viral chatpagi matang jidadi khang da mi je Manipur am leram na ang pitu de hoga hanbo my opinion am phongdori sigumba kana ba pochi matang di opinion phongdok no mi je am ta leite si o sida sai ne Nupi ani lonbagi matang jida already si video je tam memes tai kai ri sema podun system video hai ga ta ne si thaga lai myam ni masing thingam dre thaga lai myam si my comment bu pi bane or caption ya ji phaja bane happy je two tigers cannot share the same mountain unless one male and one female metai power the lok amada kai ani kun me ade si my gi haija singje me am tor gan da si caption sem dana mem thagal ai si mi aduga like AI matang la yeng or gan da de sida post khara si like po si madi like 47 likes ka tawre adu si notice window pause na thagalak pani ko si mo genuine official page ni thagalak pani Manipur gi ahan ba AI chan pon like si like to ka ni pani so in help desk so thagalak ko pani ai si view yam yeng re hai ne Mammakta Punamapu i Manipur helpless ki mai kidi gitaram okchari container mane copyright cha do male tai myam like ko adu ana Manipur yam Sibra Sapam 22-year-old college student ade adu sigi AIC mapung phana perfectly run tong no hona matam da investment just community changi ni maram di mai AI je train to da yaroi adagi di lai bo khoi native people hinga ngang language siga creator spelling siga hojipokta semi se maitai me ki oba Manipuri ki loan ji ki oba dialect si ki oba tongan ba kano ma data am collect on from lai tabani na ngasai po se am na choba si data ma am ji collect to ji ma simply ma gi kano sidigi my application sidigi kano torok to ne collect torok to ne aduna matam ji sugi matik chang gi dori bani na hai po sing ji da khoina kano to mi mi am khangal la kan da akoi myam na sida chang kana search to ba ari di meaning hala ko tam da spelling lal ma kot pa si spelling ji lal is mai sem do ka da ni ha myam ni ma gi data do collect roi to lai do ne adu si collect to ga ba po se hoji po ko na di Manipur da lai 3 go adu sida ma gi website ji lai re lairik.in na available or ada hoi sum chang kana ma ngi jing min na se ai website si lai re ai website ji gi ai article lama copy to ke tar sharing gum ji tem kitang complicated word ne khala ya ba por am chang yeng se era kano na si kitang informative ba ko de kana ga por na kan to thi ko forgetting is not forgetting kano si matang so yeng se si pot se Manipur gi mai te me AI da hapchal yeng se meaning han do ro na se ko Manipuri AI, Manipuri chat, Manipuri game ite me ki AI si chang ai yang sai chang ba heman gi dana ka to pro za ya dro za la ta yeng yi lo translate in Manipuri AI ga translate in Manipuri ya dro ai se limited way ai atopa account am dem chang ke ado simply si posa ai sai try to ga yang ma ne sida lai hojiki cm kano si lai ko ai sida kano sa how like forgetting a psychological gift and a hidden burden. Why we forget? What does it sida akoi puno mong experience tore maru oiba potsak amagumba kawba matamda frustration phangba ming ama appointment ama natraga aikoina khanglam laba word ama aduga aikoina kauna hotna posak singdi kitang spelling mistake alai problem kitang lei taraga su si posing de aikoina semdoi ge aikoina kana tori ge kano lakadoi go mai upgrade sem lakdoi ne tamna adu hoje pokena de si ahamba thagalak tangai ba pora ma gyone di yam thina fazaba adugo yamna chow initiative amna hai tar ado masida changador expenditure masida darka leiba mayam sing jiti akoina si visit to still kano ne magi sa sida
ꯀꯩꯗꯥꯔꯦ algorithm ngasai magi keno se domain haitare magi website se mi meyamna pamna yam active oiba keno amane domain amane keno amane website amane haragadi mi se keno se google na se potse mi meyam utpe halak toine ndena khoine sigum potsen ye support to wi yam necessary oiba ado manipur dadi hoje phokere ne khoine uri potse kai do ge haragadi unnecessary oiba kanada potsin hida unnecessary oiba kanada potsin hida khoi viral zalale adu kanaba informative oiba khoi gi wena khoi society jida taseng na kaina kana gada potsin si matang de mi khune musi ignore to useless oiba potsin dana interesting oiba aduga useful oiba productive oiba potsin dana mo khoi gi kai tare Manipuri power haraga chaji maru hundoksi matong haiba ma haiba adugi type ta khoi kanada ba posing ni maru ji ti khone sa san na bona ba duga kanaba matong ni hundok ko ifim ji khoi ju si laidi si potsi ifim ji yeng or kanda ne na khona torise ado Kasu thoidon wa hani ala te adi mi khuri mukse social media par pokot pa je mai gi nungai ba potha ba gi recreation gi wena paina banina information ma gather tong no idam tari yam kai na season ba oide anu season ba oide haije sigumba kana ba ai badi sida loke sigumba kana ba manipur gi meitei me ki ba ai se sigumba pot se di khoina adong yangang jing lai ta ko do ro ai angang jing ge khang da bang gi concern do do ro consult do do ro si pot se yam tina kana ma ta benefit oi gara ba beneficial oi gara ba kana gara ba pot amane adona soi dena si gi pot se ma di season na ba du yeng na bona biom kayumba sida asoiba mistake mem yaw ta ga hai pot sem dok sem din do kanda moi tam upgrade tor khini ai pot se ai yo khala yam thina kana ba manipur yona di yamna chobu initiative amane digital age music se digital age ki matam jida siumba ai gi polama manipur da chahi kuni thoide ngai ba pam cham na swana puthorok pa je akhoi myam jo am support to bum thu ena khalle ani si support to gi version january kanda ma gi pot se one success oi gi targadi man chali ba footpath sida man chali ba journey jida sumai tar success oi su yai ne na lambi ma once lai gi targadi akhoi myam ji manipur na myam ne creative oiba ai wakal akhoi di na hai singba mukut masala oro kok to oro wakal oro akhoi di na hai singba myam leire moi myam su soidna sigumba innovation myam je sigumba innovative work myam tasks myam ji da follow tor chalak targadi akhoi ju gelo gi manipur su prithvi oina laidiba kano sida race hai tar lamjen jida akhoi ju gelo bi yaw ngam moi thino ha pot ne lak toise dana si pot se am thin appreciative oi pot amane sugumatik thagat ni ai pot amane soidana koina thagat pham ju thokone ai ma'am si kano se aini hena kano tawtru information ma'am Manipuri loan sizinaba yaba ahanba chatbot generative AI naha oiriba sibra sapamna puthokpa ngamle lairik AI haina mingthonba chatbot asina lamdam asigi miyamda chauna kanaba fanghangani haibagi thazaba leiri hiramasigi matangda SKTV News ki chief reporter Katrimayum Premchandagi akhanaba paudam ama Matang ge awal matung inna science and technology na purappa hong basugi manungda artificial intelligence su amani hiram gudi makta artificial intelligence sina duna tungan ba thabak sing yam line na matam changdana tawnarakli naha singna khwari sina ba mobile phone da haptuna sina ba yaba generative AI chatbot asisu amani AI makhala si maruina ekoina khonjela natraga aiba oina wahang hanglaga madugi pakhom pirakpagi thabak tawri kudamoina ChatGPT Cloud AI DeepSeek amadi Google Gemini asina jingmo singa sine adubu asigumba AI asida Roman mayek haibadi English lon da sijinariba mayek asi sijinaraga Manipuri lon da iraga wahang hangba yaba amadi madugi paukhumsu Manipuri lon da pirakpa yaba generative AI chatbot makhal amani naha oiriba
Sivra Sapomna Puthokliba lairik AI. lairik AI je Chrome guma any browser am da lairik.in natra lairik AI thaba kan da dum lairik adum atu da changbire dana adu sign up tawraga adum ChatGPT adu dai Claude Grok kaina lay moi ga dum chamane adum haidi any information bank kuma daga haidi ahan lamanna application am iro kaina haibda moi khangdraga mi angang gumba hangaga ihan bo kolan do ahan da dum si lairik AI da changaga si application am te iro Punjab National Bank ki sumain iro hai English tam te thokpiro hai mana details kum do pire dana adum be ihan ba adai anything ChatGPT ke ke nangam bodu Manipur da dum organize Manipur da lairik AI da lo yai mobile app da usi Android ki da lairik AI na dum lai to mai te me ki lai symbol de pu da lai bane adu any browser da na lairik.in na lay Sivra Sapam Imphal West District ki manung channel Sagol Bantera Sapam Lerak Tagini Sapam Romesh Kumar Amadi Sapam Tombi Devi ki machane Sel Tungi Pipam Patabana Sivras Amadi Mahaki Masal Nupi Makoi Ani Mahi Masing Tamhanaba Honabada Awabakya Mayok Naduna Horokhi Sivras na class 12 Tamba Loiduna DM University da BCom Tamba Horokpa Matamda Auto Rickshaw Thoduna Imung Manungi Mating Pangbata Natana Masagi Mahi Masing Tamna Bahona Jaki Atopa Ahen Course Kya Su Tamlaki Mahang auto thona matam manghandana naha amo ina tawya ba thabak kaya khanba hokhi afauba ai ba kya gi lairik sing paki marugi mahina mahang na online da course kaya tamduna lairik AI puthokpagi wakalona si lakhi bani hairi magi second year karapon matam sida mana hai engonda mama ai okto thawragi hai ai thamoi se nungai te kai gino nang okto thawdi ji nang ka kai do beino ai matam da phi sai ko ai phi sai ade da man ai noi da sum paisa noi na laita bani na paisa ta la ga noi de lawraga pot kai no to base ai sum lai la su to base ai nungai te ai gym ju chatningi ko ningi hai al ma pa na papa lai ji de ai na dum tawra loi nang adu de kai do begi nang adu khandoi no hai yadri ma ji am ngang nge ngonda ai di inong no jari ba mana du mai na taw da pungning ji da koi gi yam nungai ta ba hai tare ko Hadi isa hang pipa inong no riba koi da kiesa adana lei ga da isa sina okto thauri je kan hai da puning de nung siba de koi na ju magi aning bu thungan bu jung am da ba adu mai to de ma je okto thauloi ga kha ga tik tik adu ma tungjan je koi na ju kya lobi dire lodre habde akoi da hairap trabani na akoi da magi lai tambagi phiron setpagi chabagi je koi da kem na lap trabani na akoi na ju magi je to jara janu hai di mana cheran turan season ban natta bani na Science and Technology Kamtena Chokolaba Matam Amadi AI Butaba Kutimakta Sinaba Horova Matamasuda Manipur Ladiba English Nitina Kangitaba Mio Kayana AI Kanaba Pangana Laiba Asida Mijing Tamduna Lairik AISC Puthoknaba Honor Kivani Mahana Puthokliba Lairik AISC Miam Hojik Palm Nasinariba Chat GPT Amadi Google Gemini Dagi Tatana Kangning Makutimak Miam da Manipuri Londa Kangan Bangam Mihari Masiki Sumatakta English Lonasu Adomak Sinaba Yaba AI Makalamani Mashina Mahi Masing tamliba mahiroi sing research tawriba sing yauna hiram khudimakta thabak tawriba singda kanaba kya piri mahana puthokliba lairik AI asida voice command yauna tongan ba anoba tool sing hapsima pamlabasu senthang thadabina ba leitabana haujuk fawba gidi taksi sonduna leiri Hojik ki na di any knowledge ke ka je loi yae ba anything ChatGPT ke ne ya ba je ado search grounding jang tang di hojik lairik AI da hap 3 ba current affair ke ka kitang adu gi di kitang wali adu ga hapsan ba di ado kitang matam bu chang bai wane ba adu ga mathang da voice ado mi Manipur gi native oina ngang na bai da makta maitei macha jing haidi direct ngang ba jing je sida oina train to halaga moina voice to phajana ngang halaga train to ba yai adu train to bu je adu voice to hapak taraga di haidi customer support ta AI na loi sin bagi chance leba haidi B2B SaaS oina ba haidi private ki ogera government ki ogera moi company jing jida khoi API je piraga any haidi customer na kai mo gi problem am laibu pa padum adu musu yare ba solve to bai haijina adu ga khoi gi platform du dum customer na mai tailon da nga ga dum mai tailon da dum hang ba pa any information ko adum ChatGPT na tawba du maina ju tawba yabe pesa je dum la kun muntra du maina sang be adu loan nung ju apply bu di tawbu ni startup ta ba moi do adum kem halak din han ju website ta tawbu do adum kem response phang de ba
artificial intelligence ki matam asida lamdam asaki naha singsu makogi haithoi singthoiba puthoknaragli sibra sa puthokliba lairik AI chatbot asina lamdam asagi miyam da kana bukhadi piba hore mahaki thabak asida puning thogot pakhak natana senthang khara mateng pangbirabadi AI mangjal thana sijinaduna chakot pagi lambida hidanari ba lebak singi map ta Manipur su jahon mangamgani haibagi thaja baleri SKTV news kri paromjoriba Khetrimayum Premchan adum AI habdi tabiramgani aduga chat GPT Gemini habsi dan khangbiramgani miyam AI da akoina AI da ko artificial intelligence da koina hojik matam sida yamna adukki matik kanare habtare miyam akoina hangingba hanguyai aduga khangba yai habsidi miyam su doi khangbiramgani ko khangdaba singi da maksu ai dum haijage miyam koina lairik ki matang da oiro anabog ki matang da oiro business ki matang da oiro koi AI na khangdaba leite akoi da dum mana pakum dum pasana pibirei ko adubu koina angang singna English ta sonbagi maram natraga ahan singna English khangdabagi maram oiraga akoi AI sigi kana base pasana lawbo ngamdabasu yawai ko mayam adubu hojikti akoi nungai do paw amana Manipur da su adugumna ba akoi maitai londa AI ga wari sanabu yabagi khudong sabasi phangai mayam ko koina maitai londa hojik ko isam janna aiga nanga wari sanari gumna koi hang any maitai londa hangaga mana maitai londa pura answer se ma pirakani ba madu ki khudong saba piri ba du website adudi akoina lairik.ai.in hainam adum AI adubu hojikti akoi nungai do anouba launch tawre ma'am koina sigi website asi changbiu ai madugi website tu ki kana biji ai khatang uchara ke ba ma'am ko sid laser koi Manipur gi AI direct.in adomna hangingba wahang koi maitai londa hangba yare sida English ta so hangba yai ko khada lere sigi Manipuri chat have sida changa doine ba sida photosynthesis ki matang da hangse ba ko photosynthesis ki matang da antang haibiu answer lai me kem nan kuma kedo photosynthesis haibisi plants da mahaki food glucose semba process ni process asina sunlight bu chemical energy da convert tawi process asi ki maram da points karama ka piri sumaina details oina akoi Manipuri londa explain tarokuse adu ki matak yamna nungaibu pawi amuk question ama hange ko karot khabi se kadai da kanage an hangse ba me thida kume karot khabi have seen nutrition gi mai kai gi yamna kana ba pot amani masina koi haksang da pi ba benefit blood sugar control karot khabi da insulin ga manaba chemical compounds polypeptide pi yawi masina blood sugar bu natural oina reduce tawda help tawi sumaina ko phachana makup tana ko explain tawe ba dana angang singi class 10 kari ba angang singi moi subject English ta gyan ta da ba tabangam da singdo sigi AI si adom gi damak yam kanagani haina khali mayam su check tawbiu aduna mayam su hojikti akoi lairik.in gi kanab se khangbiramgani mayam aduna mayam su akoi gi Manipur sigum laba yamna raiba thabakti natrabako adupu akoi gi damak taina hodariba asigma project asibo koi support tawminasi mayam aduna mayam na sigi website de changbiu adu support tawbiu mayam akoi punna angang sing su class 10 gi oro amol khangba hoji mayam na so utkre ko any hangba yarabne mayam aduna try tawbiu masi kana basi lawbiu mayam any hangingba adom gi macha angang singda lairik ki gyan ta da ba khotpa loina sigi AI sida hangba yare mayam ko adum su aduga akoi support tawminsi magi project sida akoina pangba yaba mating dum pangsi magi plan su leibne ko magi khatang upgrade unlimited message hen advance oiba model kha leibne ko mayam adna ko sigum initiative che koina mating pangbisi hena chawkhat bo oina ba mayam thank you ma'am check to
Manipuri loan